dinama mai su leite ngasi se ada sina mai live pudun lakchere sina mam ngatang wali ta chanasi ada sina mam support to view sina mam ngatang changi ro aduga no ba sina kana mu jobi ma taragedi like share subscribe to bi habo hong thamjage hai sina mam nghala pyo wali ta chanasi sina mam nusibe sina mam sina mam ngak changbiro sina mam bu welcome to jari mangal natana ai numidang live LP thaba si jamani nungai ti sina mam kana lagi sina mam mongol natana khorona ngai lejeri sina mam ngak changbiro wali ta chanasi kana lagi sina mam ngak changbiro support to view wow thank you everyone like first like to video thank you jai krishna tinggi cha thabo teman tinggi cha thabo bhalo chandon siji kaka baby ngapothau like to ro nim chaga ka khanbada nungaitre wakhalse Isna mam support to biramo isna mam like to view koi te ma dhingi cha ga thabo isna mam dhingi cha ga thangara bo te man dhingi cha thabo to khumbiu karigino ne hai sungwinida LV da hai bada nungaite potharo chado nungaite di pothao LV ne na wari to suno base nungaite wow aigi chanipi re bitala e kaka se hai nu ike gino kaka da no sale ike no kari asoi ba jaure wow ai jangan Julia lah hello kakak thank you potharo ya bibina kaya potharo itu no potharo nungai ribo haya sum awa nungai ni kakak di awa nungai ni kakak awa nungai subang cakaya kita jadi itu ni kakak di awa nungai amuk kap amuk ngok amuk hau asini hendak puire video ka thangataba candon duga pupuga male masu kori hajige de pupu da masu re bito re khala ki ta tha banai kedelige phammi bebe ka phammi yaoda aina hek isai tinam phamdo adu nga tang phambani buta cha tha pachangine masi ngang cha ngopu ga changine singa je man ni kan ban natra yong chu cha ka bi ko na ha hayong auto photo chak dalai to wah Hare Krishna ko jalai oja jai Krishna Hare Krishna oja kakak akum sangakke sanjegi lai kurumuke sandai lai kurumuke hoi chong nang kai dono jumdro natagana silchadro silcha bharadara natagana yumdro akum sangakke sandagi lai kurumuke hoi cho san다 lai kurumatam jawre kakak su ngak tholok panida
오자 산다 오자 딩기 짜가 탁비려버려 거자 이시나면 라이크 또 비려먹고 뭉시르베 시나면 실제다 오 파라파라 진짜다 가이 비비나 오자 산다기 짠 딩기 산다 짜가 팔라보자 자나 보라가 짜라보 우리 니삐면 다 못해 타박 수나봐 비비나 cây nô hay cây nô hay 비비나 cây nô 뿌뿌 마수 시람드레 시람라디 우나로이 뿌뿌 cây đâu rồi Revita cây đâu rồi à chaga thaktre paisa pai akhoi jagi paisa pai dire hai basine bune karino ai kai bam jau chale oja cha thakbe da mutadi nanau hajra ke hai Revita ai chan bibina hai Revita en ko re wow nei re ko oja harik oh my god ai ibem cha ai chan ibem cha duty chatro hꯧ지수 꼭 하겠다 ngomde kaidourogene Revita kaidourogé pesar haigaliro ibem cha duty chatro ngasi hꯧ지수 꼭 하겠다 ngomde kaidourogé ba pesar haigaliro chatle oja haiba oh halabo aigi chan shibe halabo duty dagi Revita kaidourogé ba hairo kaka taning malore karigino Revita aduni hangije kakana hangi duni khummakte ba Revita kaidourogé na ko ngawre pressure haigaluro bo kaidourogé hoi halai e hai oh my god aigi inau krisan lai nungaribo anaye yaudro ai kisan karigi delete to thoino message to kisan nang sa nungaribo ojana hangmosu ngamde handakse oja handak yam chille oja paina paibada saba fatta banja keba paina paidaba saba fatta bani ai Revita na oja da mahare bibina kaka kare haige nungaire aduni badana handa call to sungamde badar su chento ko chinchinga khangaba de cha su masa pet kaka su chento ko chinchinga tawbuda handa inaw de call ko tawba ngamde isai chatpro oja ngasi isai chatpo chatte ibem cha chatte ngasi isai chatte ibem cha baby sorry Revita kaidourogé bana ko ngawna haithal kan to rai do kaidourogé hangbani khummo ngasidi sei chatpro ja ngasi chatte ngarang chalu yeng lei sei kisan Guwahati dagi hallabo Delhi da Chandondona jamna fajaye thank you bemcha welcome ojabu thaga bibi damage thaga chari haning alaitana ibemcha na Chandondona jana fajaye hai mi jade aibu dumana hai skon changami mali kaina hainare gonda ibemcha na thaga bibi damakta thaga chari ibemcha busu haning alaitana tidi halakpanya warang mani ko ibemcha na good hai okay duty de halakpata ngai rimna warang mani ko mayam support to view
ꯏꯕꯦꯝꯆꯥꯁꯨ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛ ꯋꯥꯔꯝꯒꯅꯤ ꯑꯩ ꯔꯦꯕꯤꯇꯥꯁꯦ ꯉꯁꯥꯏꯗꯩ ꯍꯪꯉꯤꯁꯤ ꯃꯥ ꯈꯨꯝꯗꯝꯅꯤꯀꯣ ꯀꯩꯗꯧꯔꯨꯒꯦ ꯍꯪꯉꯤꯁꯦ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯦ ꯏꯕꯦꯝꯆꯥ ꯉꯁꯤꯗꯤ ꯅꯨꯡꯊꯤꯟꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ 이뱀자 nungthin kari hinjang chai keba chadiye ai wanaga wabaga loina kaukre karigi 이뱀자 이뱀자 nateda ngarang nungthangsu chak chaudre ayuksu tan hauba tandana chadre silchada nungsaduga ꯆꯠꯄꯗ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈ꯭ꯔꯦ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦ ꯀꯀꯥ ꯁꯤꯔꯝꯃꯗꯤ ꯀꯀꯥꯅ ꯏꯁꯩ ꯁꯛꯄ꯭ꯔꯥ ꯈꯪꯗꯦ ꯀꯀꯥꯁꯨ ꯁꯤꯜꯆꯔ ꯆꯠꯂꯨꯏ ꯑꯩꯗꯣ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯍꯥꯏꯕ ꯕꯦꯕꯤ ꯀꯩꯕ ꯆꯧꯒ꯭ꯔꯤ ꯆꯥꯏ ꯑꯣꯖꯥ ꯀꯔꯤꯒꯤ ꯆꯧꯒ꯭ꯔꯤ ꯆꯥꯏ ꯍꯥꯏꯔ ꯆꯧꯃꯤꯟ ꯆꯥꯏ ꯍꯥꯏꯔ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯕꯦꯕꯤ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯍꯥꯏ ꯑꯩꯗꯣ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯍꯥꯏꯕ ꯕꯦꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯐꯔꯛꯀꯅꯤꯁꯦ ꯀꯔꯤꯝ ꯇꯧꯔꯣꯅ ꯐꯔꯛꯀꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯨ ꯃꯄꯨꯗ ꯈꯣꯏꯔꯝꯃꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏ ꯕꯦꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯔꯦꯕꯤꯇꯥꯅ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ 이뱀चा나 ꯍꯥꯏꯕ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ 이뱀चाꯕꯨ ꯆꯧꯒ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ 이뱀चा ngata nung churam saung thanks welcome 레비타 와칸 세라나마 칸누 파테 ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯐꯠꯇꯦꯀꯣ ꯑꯗꯨ ꯋꯥꯍꯩ ꯍꯥꯏꯕꯗ ꯐꯠꯇꯦ ꯌꯥꯝ ꯐꯠꯇꯕ ꯍꯩꯅꯤ ꯀꯀꯥꯁꯨ ꯁꯤꯜꯆꯔ ꯆꯠꯂꯨꯏ ꯉꯁꯤ ꯔꯦꯕꯤꯇꯥ ꯏꯔꯣꯟꯒꯦ ꯑꯣꯖꯥ ꯑꯣ ꯌꯥꯏꯌꯦ ꯏꯔꯣꯟꯕ ꯍꯥꯎꯕꯅꯦ ꯏꯔꯣꯜꯂ ꯃꯆꯤꯗ ꯀꯩꯅꯣꯝ ꯌꯥꯎꯔꯕꯀꯣ ꯕꯣꯔꯥ ꯈꯪꯗꯦ ꯉꯥꯔꯤ ꯈꯪꯗꯦ ꯀꯣ ꯀꯩꯒꯨꯝꯕ ꯕꯖꯥꯔ ꯑꯃ ꯌꯥꯎꯔꯗꯤ ꯁꯨꯝ ꯍꯥꯎꯔꯤꯅꯦ ꯏꯔꯣꯝꯕꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯂꯨ ꯏꯔꯣꯝꯕ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯀꯣ ꯑꯗꯨꯒ ꯊꯥꯡꯖꯤꯡꯒ ꯍꯥꯞꯄ ꯇꯤꯜꯍꯧꯒ ꯀꯨꯀꯨ ꯁꯣꯏ ꯆꯥ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯊꯟꯇ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯨꯃꯤꯟ ꯂꯩꯍꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯟꯗꯥꯒꯤ ꯆꯥꯒ ꯊꯛꯇ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯣꯖꯥꯅ ꯄꯩꯁꯥꯒ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯣꯖꯥꯅ 이뱀ꯆꯥ ꯅꯍꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯇꯥꯔꯤꯛ ꯀꯔꯝꯕ ꯊꯥꯗꯅꯣ ꯀꯥꯎꯈ꯭ꯔꯦ 이뱀ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯗꯣ ꯀꯥꯎꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ 이론게 ꯍꯥꯏꯌꯦ 이뱀चाꯅ ꯍꯥꯏꯕ ꯂꯩꯔꯤ ꯔꯦꯕꯤꯇꯥꯒꯤ ꯋꯥꯗ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯔꯦꯕꯤꯇꯥꯒꯤ ꯋꯥꯔꯤꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯖꯅꯋꯥꯔꯤ ꯗꯦꯠ 19ꯗ ꯍꯣꯏ 이뱀ꯆꯥ ꯂꯥꯛꯑꯒꯅꯦ ꯂꯛꯈꯤꯄꯨꯔ ꯑꯃꯒ ꯇꯨꯃꯤꯟꯅ ꯆꯠꯂꯕ ꯑꯗꯨꯃ ꯁꯤꯔꯦ ꯈꯪꯉꯨ ꯅꯪ ꯑꯩꯗꯤ ꯍꯥꯠꯀꯗꯣꯏ ꯅꯅꯥ ꯊꯔꯛꯀꯗꯣꯏꯖꯥꯅꯤ ꯑꯩꯗꯤꯕꯣ ꯂꯛꯈꯤꯄꯨꯔ ꯂꯥꯛꯑꯃ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯕꯅꯦ ꯁꯤꯖꯅꯤꯗꯨꯃ ꯈꯪꯖꯧ ꯋꯥꯎ ꯑꯩꯒꯤ ꯅꯨꯡ ꯑꯃꯁꯨ ꯂꯥꯛꯑꯦ ꯂꯦꯁ ꯕ꯭ꯂꯁ ꯍꯦꯜꯂꯣ ꯀꯀꯥ ꯍꯥꯏ
ꯁꯟꯗꯥꯒꯤ ꯀꯔꯤ ꯆꯥꯔꯒꯦ ꯏꯕꯦꯝꯆꯥꯅ ꯍꯥꯍꯥ ꯍꯥꯒ ꯖꯥ ꯄꯣꯟꯇꯦ ꯑꯆꯨꯝꯕꯅꯤ ꯂꯛꯄꯨ ꯂꯥꯛꯑꯒ ꯀꯀꯥ ꯆꯪꯉꯝꯗ꯭ꯔꯕ ꯀꯀꯥꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯧꯔꯝꯗ꯭ꯔꯕ ꯑꯩꯗꯤ ꯃꯅꯥꯒ ꯊꯥꯔꯛꯇꯣꯏꯖꯥꯅꯤꯕꯣ ꯆꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯂꯦꯞꯄꯤꯅꯨꯀꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯍꯥ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯆꯠꯂꯣꯏꯌꯦ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯕ ꯁꯣꯏꯖꯅꯤ ꯑꯣꯖꯥꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯇꯨꯏꯁꯟ ꯆꯠꯀꯦ ꯇꯧꯔꯦ ꯇꯨꯏꯁꯟ ꯆꯠꯀꯦ ꯇꯧꯔꯦ ꯑꯣ ꯆꯠꯂꯣ ꯇꯨꯏꯁꯟ ꯆꯠꯂꯣ ꯆꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯆꯣ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯑꯃ ꯆꯪꯕꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯣ ꯇꯨꯏꯁꯟ ꯆꯠꯂꯨꯔꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯆꯠꯂꯣꯏꯌꯦ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯇꯨꯃꯤꯟꯅꯒ ꯗꯤꯜꯂꯤꯗ ꯍꯟꯈ꯭ꯔꯕ ꯑꯩ ꯆꯤꯟ ꯊꯤꯕꯒ ꯍꯩꯇꯦ ꯑꯣꯖꯥ ꯍꯣꯏ ꯕꯥꯏ ꯀꯀꯥ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯇꯨꯏꯁꯟ ꯆꯠꯂꯨꯔꯣ ꯐꯖꯅ ꯇꯝꯃꯨꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯌꯦꯡ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯀꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯩ ꯆꯤꯟ ꯊꯤꯕꯒ ꯍꯩꯇꯦ ꯑꯣꯖꯥ ꯍꯣꯏ ꯌꯥꯏ ꯅꯪ ꯍꯥꯏꯔ ꯌꯥꯝ ꯆꯨꯝꯃꯤ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯂꯛꯈꯤꯄꯨ ꯂꯥꯛꯑꯒ ꯍꯨꯔꯥꯟꯅ ꯆꯦꯟꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯁꯤꯜꯆꯔꯗꯅꯦ ꯊꯠꯂꯒ ꯅꯅꯥ ꯏꯁꯇꯦꯁꯟꯗ ꯔꯦꯜ ꯏꯁꯇꯦꯁꯟꯗ ꯅꯅꯥ ꯊꯠꯀꯗꯧꯉꯩꯗꯤ ꯍꯨꯔꯥꯟ ꯆꯦꯜꯂꯕ ꯇꯤꯛꯀꯦꯠ ꯀꯩꯗꯤ ꯂꯣꯏꯅ ꯃꯨꯜꯂꯒ ꯁꯤꯒꯥꯏꯒꯗꯧꯅꯩꯗꯤ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯚꯥꯏ ꯀꯀꯥ ꯑꯣꯀꯦ ꯕꯥꯏ ꯇꯨꯏꯁꯟ ꯆꯠꯂꯨꯔꯣ ꯊꯦꯡꯉꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯂꯩ ꯍꯥꯏꯅ ꯅꯆꯟ ꯂꯩ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕ ꯑꯣꯖꯥ ꯑꯣ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯂꯩ ꯍꯥꯏꯅ ꯅꯆꯟ ꯂꯩ ꯂꯥꯏ ꯈꯣꯏꯔꯝꯃꯨꯕ ꯑꯣꯖꯥ ꯍꯣꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩꯒꯤ ꯏꯆꯟ ꯗꯣꯅꯤ ꯂꯥꯛꯑꯦ ꯗꯣꯅꯤ ꯆꯥ ꯀꯥꯞ ꯑꯅꯤꯒ ꯄꯤꯔꯛꯑꯦ ꯗꯣꯅꯤ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛꯑꯕꯣ ꯌꯦꯡꯁꯤ ꯑꯣꯖꯥ ꯊꯤꯗꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ ꯑꯩꯗꯤ ꯈꯪꯗꯦ ꯊꯤꯒꯦꯔꯥ ꯊꯤꯔꯣꯏꯔꯥ ꯑꯗꯨꯒ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯨꯝꯗ ꯆꯪꯉꯝꯗ꯭ꯔꯕ ꯀꯣꯏꯊꯤ ꯊꯤꯔꯒ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯗ ꯐꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯇꯤꯛꯀꯦꯠ ꯃꯨꯟꯗꯣꯏꯉꯩꯅ ꯃꯗꯨ ꯅꯅꯥꯅꯤꯗꯣ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯃꯩ ꯁꯨꯃꯥꯏꯅ ꯌꯩ ꯕꯖꯪꯕꯂꯤ ꯍꯥꯏꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯁ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯀꯥ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯥꯌꯦꯛ ꯇꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯀꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯦ ꯅꯍꯥꯟ ꯅ꯭ꯌꯨꯁꯇꯁꯨ ꯇꯥꯔꯦ ꯅꯪꯅꯁꯨ ꯀꯀꯥꯒꯤ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯦ ꯌꯥꯝ ꯄꯦꯜꯂꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯈꯣꯏ ꯆꯥꯟꯗꯝ ꯁꯥꯒꯩꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥ ꯉꯥꯟꯕꯒꯨꯝꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯃꯇꯝ ꯀꯌꯥ ꯀꯀꯥꯅ ꯁꯥꯒꯩꯗ ꯃꯝꯅ ꯂꯩꯔꯨꯕꯗꯣ ꯍꯟꯗꯛ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯅꯪ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯀꯀꯥꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯡꯉꯥꯟ ꯉꯥꯟꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯅ ꯃꯌꯥꯝ ꯇꯔꯥꯒꯤ ꯁꯦꯕꯥ ꯉꯝꯕ ꯂꯥꯏꯕꯨ ꯁꯦꯕꯥ ꯉꯝꯕ ꯑꯣꯏꯌꯨ ꯁꯤ ꯃꯉꯥꯏꯔꯦ ꯀꯀꯥꯅ ꯄꯤꯒꯗꯕ ꯕꯣꯔꯗꯤ ꯀꯀꯥꯗꯤ ꯀꯩꯗꯧꯅꯤ ꯄꯩꯁꯥꯅ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗꯦ ꯆꯤꯟꯗ ꯀꯀꯥꯅ ꯍꯥꯏꯒꯗꯕꯗꯕꯨ ꯃꯇꯝ ꯂꯩꯕꯗ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯋꯥꯕꯕꯨ ꯆꯤꯡꯈꯠꯄꯤꯕ ꯂꯥꯏꯔꯕꯕꯨ ꯌꯣꯛꯈꯠꯄꯤꯕ ꯂꯩꯇꯕ ꯑꯃꯕꯨ ꯊꯥꯡꯒꯠꯄꯤꯕ ꯀꯣ ꯏꯁꯣꯔꯗ ꯆꯪꯖꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯇꯝ ꯄꯨꯝꯕꯗ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯀꯀꯥꯅ ꯁꯤ ꯃꯉꯥꯏꯅ ꯍꯥꯏꯒꯗꯕꯀꯣ
ꯀꯩ ꯆꯥꯔꯒꯦ ꯀꯀꯥ? ꯀꯀꯥ ꯆꯥ ꯊꯛꯑꯦ, ꯀꯦꯛ ꯆꯥꯔꯦ, ꯑꯗꯒꯤꯗꯤ ꯆꯔꯥꯁꯨ ꯋꯥꯠꯂꯦ. ꯑꯗꯨꯅꯤ ꯏꯕꯦꯝꯆꯥ ꯑꯣꯖꯥ ꯑꯩ ꯙꯨꯛ ꯑꯣꯖꯥ ꯙꯨꯞ ꯊꯥꯔꯨꯈꯤꯒꯦ ꯑꯣꯖꯥ. ꯍꯣꯏ ꯍꯣꯏ. ꯀꯔꯤ ꯈꯣꯏꯔꯝꯒꯅꯤ ꯂꯥꯏꯗ ꯑꯗꯨ ꯊꯥꯗꯣꯏꯗꯣ ꯏꯕꯦꯝꯆꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ. ꯑꯣꯍꯣ ꯍꯥꯏ. ꯗꯣꯅꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯉꯁꯤ? ꯂꯥꯏꯛ ꯗꯟ ꯍꯥꯏ ꯗꯣꯅꯤꯅ. ꯊꯦꯡꯀ꯭ꯌꯨ ꯗꯣꯅꯤ. ꯗꯣꯅꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛ ꯃꯥꯜꯂꯦ ꯉꯁꯤ. ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯔ ꯔꯨꯝꯗꯔ ꯗꯣꯅꯤ? ꯏꯕꯦꯝꯆꯥ ꯑꯣꯖꯥ ꯑꯩ ꯙꯨꯞ ꯊꯥꯔꯨꯈꯤꯒꯦ ꯑꯣꯖꯥ ꯍꯥꯏꯁꯦ ꯀꯔꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯀꯔꯤ ꯕꯣꯔ ꯅꯤꯗꯣꯏꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯑꯣꯖꯥꯗ. ꯗꯣꯅꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯉꯁꯤ? ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯀꯥꯏꯗꯤ ꯆꯪꯉꯦ? ꯔꯨꯝꯗ. ꯑꯣ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯗꯣꯅꯤ? ꯃꯍꯥꯗꯦꯕꯇ. ꯑꯗꯣ ꯃꯍꯥꯗꯦꯕꯇ ꯀꯔꯤ ꯕꯣꯔ ꯅꯤꯒꯦ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦ. ꯅꯨꯄꯤꯅ ꯃꯍꯥꯗꯦꯕꯇ ꯕꯣꯔ ꯅꯤꯕꯁꯦ ꯉꯁꯤꯗ ꯏꯕꯦꯝꯆꯥ ꯃꯦꯁꯦꯁ ꯗꯤꯂꯤꯠ ꯇꯧꯅꯨ ꯑꯗꯨ ꯌꯥꯝ ꯐꯠꯇꯦ. ꯗꯤꯂꯤꯠ ꯇꯧꯅꯨꯀꯣ ꯁꯨꯝ ꯁꯣꯏꯁꯣꯏꯗꯅ ꯂꯩꯁꯅꯣ. ꯆꯠꯂꯦ ꯍꯜꯂꯛꯑꯦ ꯍꯥꯏꯕ. ꯑꯣꯀꯦ. ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯑꯦ. ꯀꯔꯤ ꯆꯥꯔꯒꯦ ꯁꯟꯗꯥꯒꯤ? ꯄꯥꯅꯤꯄꯨꯔꯤ, ꯃꯣꯃꯣ, ꯆꯥꯎꯃꯤꯟꯒ ꯆꯥꯔꯕꯣ? ꯗꯣꯅꯤ ꯀꯀꯥꯁꯦ ꯀꯔꯤ ꯃꯥꯜꯂꯤ? ꯍꯅꯨ ꯃꯥꯜꯂꯕ ꯌꯦꯡꯉꯨ. ꯗꯣꯅꯤ ꯀꯀꯥꯁꯦ ꯍꯅꯨ ꯃꯥꯜꯂꯕ ꯌꯦꯡꯉꯣ. ꯖꯩ ꯇꯥꯃꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯍꯦ. ꯋꯥꯎ ꯊꯦꯡꯀ꯭ꯌꯨ. ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ. ꯅꯤꯡꯊꯦꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯨ. ꯉꯁꯤꯁꯦ ꯅꯣꯡ ꯌꯥꯝ ꯆꯨꯈ꯭ꯔꯦ. ꯑꯗꯨꯅ ꯇꯥꯃꯣꯅ ꯉꯁꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯊꯥꯕꯅꯤꯀꯣ. ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯗ ꯑꯣꯖꯥ. ꯀꯔꯤ ꯍꯥꯏꯅꯣ? ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯗ ꯑꯣꯖꯥ ꯍꯥꯏꯕ. ꯃꯥꯟꯗꯦ ꯌꯨ ꯃꯥꯜꯂꯦ. ꯋꯥꯎ ꯌꯧ ꯃꯥꯜꯂꯦ. ꯃꯥꯟꯗꯦ ꯌꯨ ꯃꯥꯜꯂꯦ. ꯅꯤꯡꯊꯦꯝꯅ ꯇꯧꯔꯕꯅꯤ ꯇꯥꯃꯣ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ. ꯅꯤꯡꯊꯦꯝ ꯉꯁꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯗꯣꯅꯤ ꯁꯟꯗꯥꯒꯤ ꯀꯔꯤ ꯆꯥꯔꯦ? ꯑꯝꯇꯪ ꯇꯥꯒꯦ. ꯀꯩ ꯆꯥꯔꯦ? ꯗꯣꯅꯤ ꯁꯟꯗꯥꯒꯤ ꯀꯔꯤ ꯆꯥꯔꯦ ꯑꯝꯇꯪ ꯍꯥꯏꯔꯣ. ꯀꯀꯥ ꯅꯨꯄꯤꯅ ꯃꯍꯥꯗꯦꯕꯇ ꯕꯣꯔ ꯅꯤꯕ ꯀꯩꯗꯧꯔꯤ ꯍꯥꯏꯔꯤꯕ ꯀꯀꯥ? ꯀꯔꯤꯝ ꯇꯧꯗꯦ. ꯅꯨꯄꯤꯅ ꯃꯍꯥꯗꯦꯕ ꯅꯤꯡꯉꯗꯤ ꯃꯊꯪ ꯃꯄꯣꯛꯇ ꯅꯤꯄꯥ ꯐꯖꯕ ꯀꯣ ꯅꯨꯄꯤꯅ ꯃꯍꯥꯗꯦꯕ ꯅꯤꯡꯕꯁꯦ ꯅꯤꯄꯥ ꯐꯖꯕ ꯐꯪꯉꯤ ꯍꯥꯏꯀꯣ. ꯑꯩ ꯈꯤꯇꯪ ꯂꯦꯞꯆꯈꯤꯒꯦ ꯑꯣꯖꯥ. ꯑꯩ ꯈꯤꯇꯪ ꯂꯦꯞꯆꯈꯤꯒꯦ ꯑꯣꯖꯥ ꯍꯥꯏꯕ. ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯀꯣꯐꯤ ꯊꯛꯑꯦ. ꯀꯣ ꯀꯣꯐꯤꯗꯤ ꯀꯥꯁꯨ ꯄꯥꯝꯃꯤ ꯗꯣꯅꯤ. ꯍꯣꯇꯦꯜꯗ ꯍꯋꯥꯏ ꯆꯥꯏꯌꯦ ꯇꯥꯃꯣ. ꯑꯣꯀꯦ. ꯍꯥꯎꯇꯦꯗ ꯍꯋꯥꯏ ꯆꯥꯏꯌꯦ ꯇꯥꯃꯣ. ꯍꯋꯥꯏꯁꯨ ꯍꯥꯎꯏ ꯀꯩꯅꯣ ꯏꯕꯦꯝꯆꯥꯅ ꯍꯥꯏ. ꯏꯕꯦꯝꯆꯥ ꯑꯩꯅ ꯍꯥꯏ ꯆꯨꯝꯃꯝꯃꯅꯤꯀꯣ ꯑꯗꯨ ꯅꯣꯛꯂꯛꯏꯅꯤ. ꯏꯕꯦꯝꯆꯥ ꯅꯣꯛꯏꯁꯦ ꯆꯨꯝꯅ ꯅꯣꯛꯄ ꯅꯠꯇꯦ. ꯏꯕꯦꯝꯆꯥ ꯅꯣꯛꯏꯁꯦꯕꯣ. ꯑꯁ ꯑꯩꯈꯣꯏ ꯗꯣꯅꯤꯅ ꯀꯣꯐꯤ ꯊꯛꯑꯦ ꯍꯥꯏ. ꯑꯩ ꯊꯛꯅꯤꯡꯉꯦ ꯑꯑꯣꯏꯕ. ꯑꯗꯨꯅꯤ ꯍꯋꯥꯏꯁꯨ ꯍꯥꯎꯏ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯍꯥꯎꯏꯗꯣꯏꯅꯣ? ꯏꯕꯦꯝꯆꯥꯅ ꯍꯥꯍꯥ ꯅꯣꯛꯏꯌꯦ. ꯆꯨꯝꯕ꯭ꯔꯥ ꯏꯕꯦꯝꯆꯥ? ꯑꯣ ꯃꯥꯏ ꯒꯣꯗ ꯑꯣ ꯃꯥꯏ ꯒꯣꯗ. ꯏꯇꯩꯃ ꯄꯥꯔꯤꯂꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯩ ꯏꯇꯩꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯂꯥꯏꯛ ꯗꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯃꯇꯝ ꯀꯨꯏꯔꯦ ꯏꯇꯩꯃ 9 ꯂꯥꯏꯛ ꯅꯤꯀꯣ ꯍꯥꯏ. ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ. ꯏꯇꯩꯃ ꯍꯟꯗꯛꯁꯦ ꯐꯅ ꯀꯨꯏꯔꯦ ꯃꯣꯕꯥꯏꯜꯁꯤ ꯕꯦꯔꯥ
ꯌꯥꯕꯗꯒꯤ ꯚꯤꯗꯤꯑꯣꯒ ꯑꯃꯠꯇ ꯂꯧꯗ꯭ꯔꯦ ꯌꯦꯡꯕꯗꯗꯤ ꯉꯥꯏꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯖꯥꯔꯛꯄꯁꯤꯒ ꯉꯥꯏꯍꯥꯛ ꯑꯦꯜ ꯕꯤ ꯊꯥꯏ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯇꯥꯏ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤ ꯖꯥꯔꯛꯇꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯄꯥꯔꯤꯃꯣꯝ ꯂꯥꯛꯂꯦ ꯍꯥꯏ ꯑꯧ ꯑꯣꯖꯥ ꯄꯥꯔꯤꯃꯣꯝ ꯂꯥꯛꯑꯦ ꯏꯇꯩꯃ ꯄꯥꯔꯤ ꯂꯥꯛꯑꯦ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯋꯦꯜꯀꯝ ꯏꯅꯝꯃ ꯄꯥꯔꯤ ꯍꯥꯏ ꯀꯣꯐꯤꯁꯨ ꯄꯤꯔꯦ ꯋꯥꯎ ꯃꯌꯥꯝ ꯃꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯏꯇꯩꯃꯣꯏꯒꯤ ꯇꯨꯡ ꯏꯟꯖꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯦꯃꯁ ꯑꯣꯏꯔꯕ ꯆꯦꯟꯅꯦꯜꯗ ꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯣ ꯍꯥꯏꯗꯤ ꯁꯃꯥꯖ ꯁꯦꯕꯥꯗ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯃꯕ ꯑꯗꯨꯝꯃꯕ ꯏꯇꯩꯃꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯇꯩꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯪꯒꯣꯜꯒꯤ ꯇꯔꯞꯇꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯀꯨꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯗꯕ ꯃꯣꯕꯥꯏꯜ ꯅꯤꯡꯗ꯭ꯔꯦ ꯍꯥꯟꯅ ꯄꯄꯥ ꯂꯩꯔꯤꯉꯩꯗ ꯌꯥꯝ ꯅꯝꯂꯝꯃꯤ ꯏꯄꯥꯒꯤꯅ ꯅꯤꯡꯗ꯭ꯔꯦ ꯀꯀꯥ ꯅꯥꯏꯗ ꯄꯨꯟꯁꯤꯅꯦꯕꯕꯨ ꯍꯦꯛꯇ ꯑꯣꯏꯖꯥꯄꯣꯠꯂꯣ ꯏꯇꯣꯝꯅꯤ ꯔꯦꯕꯤꯇꯥ ꯀꯣ ꯂꯥꯏꯅꯤꯡꯉꯤ ꯀꯥꯏꯅ ꯀꯩꯁꯨ ꯂꯥꯏꯅ ꯕꯣꯠ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯉꯦ ꯍꯣꯏꯖꯥꯏꯗꯅꯤ ꯅꯤꯡꯊꯦꯅ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯅꯅꯥꯎꯅ ꯈꯣꯏꯔꯝꯖꯔꯤ ꯇꯥꯃꯣꯏ ꯊꯃꯣꯏ ꯁꯦꯟꯅ ꯋꯥꯎ ꯅꯤꯡꯊꯦꯝ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯩ ꯅꯤꯡꯊꯦꯝꯕꯨ ꯍꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯦ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯎ ꯚꯦꯔꯤ ꯅꯥꯏꯁ ꯀꯣꯃꯦꯟ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯀꯨꯝꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯗꯣꯅꯤ ꯆꯥꯟꯗꯤꯒꯔꯗꯩ ꯂꯥꯛꯀꯅꯤ ꯁꯤꯜꯆꯔꯗ ꯑꯗꯨꯒ ꯃꯥꯏ ꯀꯥꯀꯥ ꯀꯣꯏꯃꯤꯟꯅꯅꯤ ꯄꯨꯖꯥꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯎꯅꯁꯤ ꯑꯩꯒꯤ ꯏꯆꯟꯗꯣꯅꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨ ꯆꯦꯟꯅꯩꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯎꯅꯁꯤ ꯁꯤꯜꯆꯔꯗꯕꯨ ꯑꯣꯏꯔꯕꯁꯨ ꯎꯗꯥꯕꯣꯟꯗ ꯑꯣꯏꯔꯕꯁꯨ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯟꯗꯣꯅꯤꯅ ꯃꯇꯝ ꯂꯩꯕꯗ ꯑꯦꯜ ꯕꯤꯗ ꯃꯌꯥꯝꯗ ꯀꯣꯐꯤ ꯀꯥꯞ ꯑꯃꯃꯝ ꯃꯌꯥꯝꯗ ꯄꯤꯊꯛꯄꯅꯤꯀꯣ ꯃꯥꯏ ꯀꯣꯐꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯄꯤꯊꯛꯄꯗꯣ ꯄꯨꯖꯥꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯐꯤ ꯄꯤꯊꯛꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯎꯔꯝꯅꯤ ꯑꯗꯨ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯗꯣꯅꯤ ꯈꯨꯍꯥꯎ ꯑꯃ ꯗꯣꯅꯤ ꯈꯨꯍꯥꯎ ꯑꯃ ꯆꯤꯡꯒꯤ ꯃꯌꯥꯝꯒꯤ ꯀꯀꯥꯅ ꯀꯣꯟꯕ ꯇꯥꯏ ꯀꯀꯥ ꯔꯦꯕꯤꯇꯥ ꯑꯣꯏ ꯑꯣꯖꯥ ꯍꯥꯏ ꯑꯩ ꯕꯦꯕꯤꯅ ꯑꯣꯏ ꯑꯣꯖꯥ ꯆꯦꯟꯕꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯏꯇꯩꯃ ꯄꯥꯔꯤꯅꯁꯨ ꯈꯨꯔꯨꯝꯃꯦ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯏꯇꯩꯃ ꯄꯥꯔꯤꯅ ꯀꯧꯔꯤ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯈꯨꯠꯁꯨ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯕꯤꯕꯤꯅ ꯑꯣꯏ ꯑꯣꯖꯥ ꯍꯥꯏ ꯕꯦꯕꯤ ꯉꯥꯛꯇꯪ ꯄꯣꯊꯥꯋꯣ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯋꯣ ꯍꯛꯆꯥꯡꯗꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯞ ꯁꯨ ꯄꯤꯔꯦ ꯚꯛꯇꯤ ꯈꯨꯔꯁꯨ ꯈꯣꯏꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯍꯥꯏ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯔꯤꯃꯣꯅ ꯀꯨꯃꯥꯔ ꯂꯚ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯄꯥꯔꯤꯕꯨꯁꯨ ꯏꯇꯩꯃ ꯄꯥꯔꯤꯅ ꯀꯣ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯅꯅꯥꯎꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯏꯇꯩꯃꯕꯨ ꯋꯦꯜꯀꯝ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ
इचिनाव मयाम आइगे एलबीदे चंगबिरेबा इचिनाव मयामनसु तिन पारिबु सपोर्ट तौबियो लाइक तौबियो शेयर सब्सक्राइब तौबियो हाइजनिंगी चानबगी हाइबनी काका फजना पाउने काका चानबगी हाइबनी काका होय 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 इमोम से एलबी मतम हाय को है वाओ निंथेमनाबा इतेम पारिदा एलबी मतम हायरो को है Sinang support short oina ibada kakana soina hekta pai kakanang se hoi soiroi soiroi mayam punamak Jai Krishna iteme pari bu Jai Krishna Donina inama parigi video thagatpa loina jenge inama wow thank you Oja Kedaurino Kashi taude short kashi taude nungaribo like macama taube amu short thagatsari sidi ai laibak phaba numitni ichebu ahanba thengnabase ai jam nungai iche wow thagatsari thank you ibemcha thank you thagatsari ningthemgi comment bu jamna haningai thagatsari mi paningdabani aise kakagi agu obaduga nachan changbani ko karigino hoy nasado nungai ta dinga potaro rebita nasado nungai ta dinga potaro kaka ke suwaro de nga potaro aduga nungai ba matamda dum lawo nga potaro rebi nasado nungai tradi rebita nasado nungai ta dinga potaro ko paningdabani kaka sung sa silsel saluye ngahak koithoge kakai donina
ꯀꯥꯏꯗ ꯀꯣꯏꯗꯣꯏꯅꯣ ꯗꯣꯅꯤ ꯀꯅꯥꯒ ꯀꯣꯏ ꯆꯠꯇꯣꯏꯕ ꯗꯣꯅꯤ ꯀꯅꯥꯒ ꯀꯣꯏ ꯆꯠꯀꯗꯣꯏꯅꯣ ꯇꯥꯎꯟꯗ ꯀꯣꯏꯔꯨꯗꯣꯏꯔꯣ ꯗꯣꯅꯤ ꯑꯝꯇꯪ ꯈꯨꯝꯃꯝꯃꯨꯁꯦ ꯀꯅꯥ ꯀꯣꯏꯗꯣꯏꯅꯣ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯟꯒꯅꯨ ꯉꯟꯅ ꯍꯟꯖꯤꯜꯂꯨ ꯔꯨꯝꯗ ꯗꯣꯅꯤꯀꯣ ꯀꯀꯥꯅꯁꯤ ꯇꯥꯕ꯭ꯔꯣ ꯀꯣꯏꯔꯨꯔꯒꯁꯨ ꯀꯨꯏꯅ ꯀꯣꯏꯔꯨꯒꯅꯨꯀꯣ ꯃꯇꯝꯁꯤ ꯃꯇꯝ ꯑꯃꯅꯤ ꯑꯗꯨꯅ ꯀꯣꯏꯔꯨꯒꯁꯨ ꯉꯟꯅ ꯁꯨꯝ ꯍꯟꯖꯤꯜꯂꯛꯎꯀꯣ ꯗꯣꯅꯤ ꯀꯀꯥꯅꯁꯦ ꯋꯥꯔꯧꯅꯨ ꯏꯆꯟꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯦ ꯀꯀꯥꯅꯀꯣ ꯂꯥꯏꯐꯇꯅꯤ ꯀꯣꯏꯗꯣꯏꯁꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩꯒꯤ ꯏꯆꯟꯗꯅꯤ ꯅ ꯍꯥꯏꯕ ꯂꯥꯏꯐꯇꯅꯤ ꯀꯣꯏꯗꯣꯏꯁꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯀꯣꯏꯔꯁꯨ ꯀꯣ ꯁꯟꯗꯥꯒꯤ ꯉꯥꯏꯍꯥꯛ ꯀꯣꯏꯔꯁꯨ ꯉꯟ ꯉꯟꯅ ꯍꯟꯖꯜꯂꯨꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛ ꯆꯥꯎꯕ ꯁꯤꯇꯤꯗꯨꯒ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯤꯉꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯀꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯁꯨ ꯉꯟ ꯉꯟꯅ ꯍꯟꯖꯤꯜꯂꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯀꯥ ꯍꯣꯏ 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 ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯦꯔꯥꯝ ꯀꯥꯡꯁꯤ ꯃꯈꯣꯟ ꯇꯥꯕꯁꯦ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯉꯦ ꯇꯥꯃꯣ ꯋꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯤꯡꯊꯦꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯃꯤ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯒꯅꯤ ꯀꯣ ꯅꯤꯡꯊꯦꯝꯕꯨ ꯊꯥꯒꯠꯆꯔꯤ ꯀꯥꯡꯁꯤ ꯃꯈꯣꯟ ꯇꯥꯕꯗ ꯌꯥꯝꯅ ꯚꯦꯔꯤ ꯒꯨꯗ ꯚꯦꯔꯤ ꯅꯥꯏꯁ ꯑꯩꯒꯤ ꯅꯤꯡꯊꯦꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯀꯣ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯏꯁꯣꯔ ꯂꯩꯔꯤꯕꯅꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯂꯩꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯁꯨ ꯁꯤꯗ ꯃꯄꯨ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯇꯅ ꯈꯪꯗꯅ ꯇꯧꯕꯅꯤ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯕꯨ ꯊꯥꯖꯒꯗꯕꯅꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤꯀꯣ ꯀꯀꯥ ꯇꯦꯟꯁꯟꯁꯤꯅ ꯇꯨꯝꯒꯦ ꯇꯧꯕꯁꯨ ꯇꯨꯝꯕ ꯌꯥꯗꯕꯗꯨꯒ ꯁꯨꯝ ꯃꯌꯥꯝꯒꯁꯨ ꯀꯀꯥꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯀꯀꯥ ꯍꯣꯏ ꯍꯣꯏꯗ ꯑꯦꯜꯕꯤꯅꯤꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯐꯪꯉꯁꯤ ꯍꯣꯏ ꯍꯦ ꯀꯪꯀꯣ ꯍꯥꯏ ꯋꯥꯎ ꯅꯥꯏꯁ ꯂꯥꯏꯐ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯉꯥ ꯑꯣꯏꯅ ꯍꯣꯠꯅꯅꯤ ꯏꯇꯩꯃ ꯉꯥ ꯅꯥꯏꯁ ꯂꯥꯏꯐ ꯃꯅꯤꯄꯨꯔ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣ ꯁꯟꯗꯥꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯒꯅꯤ ꯅꯦꯅꯦꯅꯁꯨ ꯃꯣꯕꯥꯏꯜ ꯌꯦꯡꯒꯅꯨ ꯍꯥꯏꯔꯝꯃꯤꯅꯤ ꯀꯀꯥ ꯇꯨꯝꯃꯨ ꯍꯥꯏꯅ ꯍꯣꯏ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯔꯕꯤ ꯀꯣ ꯀꯀꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯀꯀꯥꯁꯨ ꯆꯠ ꯆꯠꯂꯨꯏ ꯎꯅꯔꯝꯒꯗꯕꯅꯤꯀꯣ ꯏꯆꯤ ꯅꯨꯄꯥ ꯀꯩꯒꯨꯝꯕ ꯈꯪꯅꯔꯝꯃꯗꯤ ꯅꯤꯡꯊꯦꯝꯅ ꯏꯆꯦ ꯑꯦꯜꯕꯤ ꯃꯇꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯣ ꯀꯔꯤꯅ ꯍꯥꯎꯔꯅꯦ ꯍꯣꯏ ꯏꯇꯩꯃ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯆꯥ ꯑꯣꯏꯅ ꯁꯨꯝ ꯉꯥ ꯑꯣꯏꯅ ꯁꯨꯝ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯀꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯁꯤ ꯈꯤꯇꯪ ꯄꯥꯝꯖꯩ ꯋꯥ ꯏꯇꯩꯃꯅ ꯆꯥ ꯄꯥꯏꯁꯤ ꯃꯌꯥꯝ ꯑꯣꯖꯥꯕꯨꯁꯨ ꯍꯧꯖꯤꯛꯇ ꯂꯣꯟꯕꯅꯤ ꯑꯩꯅ ꯑꯣ ꯆꯥꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯆꯤꯅꯤꯁꯨ ꯌꯥꯝꯗꯦ ꯁꯪꯒꯣꯝꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯥꯕꯅ ꯃꯔꯩꯁꯦ ꯂꯩꯇꯣꯟꯁꯦ ꯄꯣꯝꯗꯣꯔꯦ ꯑꯣꯖꯥꯅ ꯏꯅꯥꯎꯗꯤ ꯉꯥꯇ ꯆꯥꯕꯅꯤ ꯑꯪ ꯑꯣꯖꯥ ꯅꯣꯡꯃ ꯂꯩꯔꯒ ꯃꯉꯥꯅꯤ ꯆꯥꯕꯅꯤꯗ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ
ꯌꯨꯝꯊꯦꯝꯅ ꯖꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯆꯥ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯇꯩꯃꯩ ꯆꯥꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯣꯜꯂꯛꯄ ꯃꯥꯜꯂꯤ ꯃꯌꯥꯝꯒꯤꯗꯅꯦꯀꯣ ꯑꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏ ꯑꯧ ꯑꯣꯖꯥꯗꯨꯅꯤ ꯑꯃꯨꯛ ꯂꯩꯔꯒꯅꯦ ꯅꯨꯃꯤꯠꯀꯤꯗꯤ ꯂꯩꯖꯕ ꯉꯝꯖꯗꯕꯅꯤꯅ ꯄꯩꯁꯥ ꯊꯣꯛꯆꯗꯕꯅꯤꯅ ꯏꯟꯀꯝ ꯊꯣꯛꯇꯕꯅꯤꯅ ꯄꯣꯔꯤꯕꯥꯅꯗꯤ ꯆꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤ ꯉꯥꯁꯤ ꯑꯃꯨꯛ ꯂꯩꯔꯒꯅꯤ ꯑꯣꯖꯥ ꯀꯣ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯆꯥꯗꯕꯅꯤꯅ ꯃꯣꯔꯣꯛ ꯃꯄꯨꯝꯗꯣ ꯂꯤꯛꯃꯟꯈꯤꯗꯅꯦ ꯍꯤꯟꯖꯥꯡꯗ ꯃꯣꯔꯣꯛ ꯃꯄꯨꯝꯗꯣ ꯂꯨꯞꯄ ꯂꯨꯞꯄ ꯊꯥꯡꯒꯠꯂꯛꯑꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯑꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦ ꯑꯥꯎ ꯑꯗꯨꯅ ꯑꯣꯖꯥ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯔꯒ ꯂꯦꯟꯖꯕ ꯄꯨꯟꯁꯤꯅꯤ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯔꯒ ꯂꯦꯟꯖꯕ ꯄꯨꯟꯁꯤꯅꯤ ꯅꯅꯥꯎ ꯃꯪꯒꯣꯜꯁꯦ ꯑꯣꯖꯥ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯝꯃ ꯆꯥꯖꯕ ꯍꯥꯏꯗꯣ ꯑꯣꯖꯥ ꯏꯇꯩꯃꯩ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯂꯩꯇꯦ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯏꯃ ꯅꯤꯡꯊꯦ ꯄꯨꯛꯂꯤ ꯅꯥꯔꯝꯃꯅꯤꯀꯣ ꯅꯪꯅ ꯅꯣꯏꯗꯣ ꯑꯩ ꯅꯤꯡꯊꯦꯝꯅ ꯅꯣꯛꯄꯁꯦ ꯄꯨꯛꯂꯤ ꯅꯥꯔꯝꯃꯅꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯗꯝ ꯊꯃꯣꯏꯗꯩ ꯅꯣꯛꯄ ꯃꯥꯜꯂꯦꯀꯣ ꯅꯤꯡꯊꯦꯝꯅ ꯅꯣꯛꯏꯁꯦ ꯑꯩꯈꯣꯏ ꯇꯩꯃ ꯆꯥ ꯄꯤꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯆꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯄꯤꯖꯔꯛꯀꯅꯤ ꯆꯥ ꯊꯛꯄꯅꯤꯅ ꯆꯤꯟꯁꯦ ꯊꯨꯝꯅ ꯂꯩꯔꯦ ꯅꯤꯡꯊꯦꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯈ꯭ꯔꯦ ꯀꯩꯗꯧꯅꯤ ꯑꯣꯖꯥ ꯅꯅꯥꯎꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯦꯜꯕꯤꯗ ꯑꯣꯖꯥꯍꯣꯏ ꯃꯌꯥꯝ ꯎꯅꯔꯒ ꯁꯨꯝ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯁꯨ ꯀꯥꯎꯊꯣꯛꯄ ꯀꯣ ꯈꯔ ꯅꯣꯛꯑꯒ ꯑꯋꯥ ꯑꯅꯥ ꯀꯥꯎꯕ ꯃꯇꯝ ꯂꯦꯟꯖꯕ ꯀꯣ ꯑꯗꯨꯅ ꯅꯥꯝꯁꯦ ꯁꯣꯟꯖꯔꯒ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯖꯥ ꯍꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯐꯪꯉꯔꯣꯏꯌꯦ ꯑꯣꯖꯥ 이치나 ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ 이치나 ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯦ ꯅꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯀꯩꯅꯣ ꯉꯥꯁꯦ ꯌꯥꯝ ꯊꯣꯡꯗꯧꯗꯣꯏꯅꯣ ꯉꯥꯅꯤ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏ ꯑꯣꯖꯥ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯐꯝꯃꯁꯨ ꯇꯨꯝꯃꯁꯨ ꯆꯥꯔꯁꯨ ꯑꯣꯖꯥꯒꯤ ꯂꯥꯏꯕꯛꯅ ꯐꯕꯅꯤꯅ ꯅꯣꯡꯃꯩ ꯀꯥꯏꯗ ꯁꯨꯝ ꯆꯪꯉꯛꯏꯗꯣ ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤ ꯁꯨꯕꯗ ꯃꯣꯕꯥꯏꯜꯗ ꯇꯤꯡ ꯇꯥꯡ ꯇꯤꯡ ꯇꯥꯡ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯣꯖꯥꯅ ꯃꯣꯕꯥꯏꯜ ꯊꯣꯛ ꯄꯥꯊꯣꯛꯄ ꯋꯥꯎ ꯂꯥꯛꯑꯦꯗꯅ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯇꯥꯅ ꯑꯣꯖꯥꯅ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯒꯨꯝꯕ ꯄꯨꯟꯁꯤ ꯑꯣꯏꯔꯗꯤ ꯌꯥꯕ ꯑꯣꯖꯥ ꯋꯥꯎ ꯑꯣꯖꯥ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯔꯦꯕꯤꯅ ꯍꯥꯏꯁꯦ
कोई तेमगी तुमी लेखरे चा पिथमगा चा थकप थुमगिन चिनमानसे चा महाव कांगमद्रे चा लोबगी क्वादी पिरक्त्रे ओजादी थागी कायदना लाकपनी ओजा कोईगुम्बा फैमिलीगा चाबा अखोईगुम्बा फमलगा चाबा नत्तेदना ओजा चुम्मी अदो अखो ओजागी लाइभगना चाबनी खो जाना नाहं पोक्ता अफबा कर्म तोरपुतना नंग पोक्सिगा नुंगाइना चाबनी रेबी ओजाना चाबा जे अखोगिसु नुंगाइबनी रेबेतागी ममांगदा इकाय खो जाना रेबेतागी ममांगदा इकाय रे ओजा इकायनु आई इचन जसा हाइबदा सुम होय होय अदुम हाइबियु आई चनसे असुमबता हाइबनी मबुक्ता वा थंबा हिजतबा दोंग दोंग हाइदोकपा जागुम्बा इंचा थमरोइदा काका दोनिना कोइबा हाला ए काय अखो दोनी भजना कोई गसिबो वारमनी अखोई दोनी वारमनी कोइबगी दोनी वारमनी ओलांग अमनी एसीदा ngатang फमो काना लैब लेबनी येंबनी अखोई करीमता हाइगररो हो जाना अखोई करीमता हाइगररो ओजा नुंगाइत्रना से ओजा करीगी कैरिबनो ओजा नचनगा ओजागा तिनबसे इकाइनिंगाइनी ओजा है कोई जाना कोई कहीं उठा है क्या रे जगह लेविटाना का वजह करेगी कैरी बनो वजह नचनगा वजहगा चिन्ने बस है इकाई निगाई नी वजह है मिस्टर बला गुटखा बस है वाह मिस्टर बला मेरा चैनल में आने के लिए थैंक यू लाइक कर दीजिए
ꯑꯩꯈꯣꯏ ꯖꯥ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯇꯨꯃꯤꯟ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯖꯥꯁꯦ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯒꯤ ꯇꯨꯃꯤꯟ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯖꯥꯁꯦ ꯀꯁꯥꯔꯁꯦ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯧ ꯑꯣꯖꯥ ꯀꯁꯥꯔ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯈꯨꯟꯁꯤꯁꯨ ꯐꯖꯅ ꯆꯥꯎꯔꯦ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯈꯨꯟ ꯃꯥꯄꯟꯅ ꯀꯣꯟꯕ ꯂꯝꯅꯤ ꯈꯨꯟ ꯃꯥꯄꯟꯒꯤ ꯃꯌꯥꯏꯗꯅꯤ ꯑꯣꯖꯥ ꯅꯅꯥꯎꯅ ꯂꯩꯖꯔꯤꯁꯤꯁꯨ ꯀꯁꯥꯔ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯁꯕ ꯗꯤꯕꯤꯖꯟ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏ ꯖꯤ ꯄꯤ ꯋꯦꯁ ꯈꯥꯏꯗꯣꯛꯏ ꯑꯣꯖꯥꯀꯣ ꯖꯤ ꯄꯤ ꯋꯦꯁꯁꯤꯒ ꯂꯩꯔꯤꯁꯦ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯅ ꯈꯨꯟ ꯃꯥꯄꯟꯅ ꯇꯥꯕ ꯃꯐꯝꯅꯤ ꯑꯣꯖꯥ ꯌꯥꯝ ꯆꯥꯎꯋꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯁꯦ ꯑꯇꯣꯞꯄꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯣꯖꯥ ꯑꯗꯣ ꯅꯅꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯌꯨꯝꯅꯥꯛ ꯆꯅꯤ ꯇꯥꯕ ꯆꯍꯨꯝ ꯇꯥꯕ ꯆꯥꯝ ꯇꯥꯕ ꯃꯔꯤ ꯃꯔꯐꯨ ꯇꯥꯕ ꯆꯥꯝ ꯌꯥꯡꯈꯩ ꯇꯥꯕ ꯆꯥꯝ ꯀꯨꯟ ꯇꯥꯕ ꯌꯥꯡꯈꯩ ꯇꯥꯕ ꯃꯌꯥꯝꯅꯤ ꯑꯣꯖꯥ ꯅꯅꯥꯎꯅ ꯂꯩꯕ ꯈꯨꯟꯒ ꯃꯥꯄꯟꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩ ꯀꯁꯥꯔꯁꯨ ꯇꯥꯃꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯇꯥꯃꯣ ꯍꯣꯏ 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 ꯅꯤꯡꯊꯦꯝ ꯌꯥꯅꯤ ꯁꯟꯗꯥꯒꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯤꯡꯊꯦꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯥꯃꯣꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯅꯪꯅ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯁꯨ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯦꯝꯕꯨ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯪꯅ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪꯒ ꯑꯩ ꯅꯤꯡꯊꯦꯝꯗ ꯊꯝꯖꯔꯤ ꯍꯣꯏ ꯌꯥꯝꯃꯟꯗꯅ ꯂꯣꯏꯅ ꯈꯥꯡꯕ ꯋꯥꯔꯝ ꯍꯣꯏ ꯌꯥꯝꯃꯟꯗꯅ ꯂꯣꯏꯅ ꯈꯥꯡꯕ ꯋꯥꯔꯝꯒꯅꯤ ꯋꯥꯗꯦꯗ ꯑꯣꯖꯥ ꯋꯥꯗꯦꯗ ꯖꯣꯇꯣ ꯌꯥꯝꯃꯤꯉꯩ ꯐꯩꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯪꯁꯥꯔ ꯍꯤꯡꯅꯕ ꯑꯣꯖꯥꯗ ꯅꯆꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯁꯣꯏꯅ ꯌꯥꯎꯔꯁꯨ ꯑꯣꯖꯥꯅ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯋꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯇ ꯑꯣꯖꯥ ꯍꯥꯏꯕ ꯑꯣꯖꯥꯁꯤꯗꯤ ꯂꯥꯏꯅꯤ ꯕꯣꯔꯥꯛ ꯃꯨꯁꯨꯃꯤꯗꯣ ꯅꯛꯅꯕ꯭ꯔꯥ ꯑꯣꯖꯥ ꯊꯥꯞꯄꯤ ꯌꯥꯝ ꯊꯥꯞꯄꯤ ꯃꯣꯏ ꯁꯨꯅꯥꯏꯗꯤ ꯑꯥ ꯃꯅꯨꯡ ꯆꯪꯉꯤ ꯑꯣꯖꯥ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯦ ꯃꯣꯏ ꯁꯣꯝꯗ ꯑꯣꯖꯥ ꯂꯥꯛꯄꯤꯔꯝꯃꯕ꯭ꯔꯣ ꯕꯣꯔꯥꯛ ꯃꯣꯁꯨꯝꯗꯣ ꯂꯥꯏꯔꯤꯛ
ꯔꯦꯕꯤꯇꯥ ꯍꯣꯏꯅ ꯀꯁꯥ ꯀꯗꯥꯏꯗꯅꯣ ꯀꯁꯥ ꯃꯣꯏꯅꯥꯕꯣꯟꯗꯅꯤ ꯂꯥꯏꯔꯤꯛ ꯇꯧꯖꯈ꯭ꯔꯃꯤ ꯑꯣꯖꯥ 32 ꯁꯨꯕꯗ ꯑꯣ ꯊꯦꯡꯀ꯭ꯌꯨ 이때만 타가짜리 레비다 락트라보 라이 나마다 라이 다도mon골 제이제이 라이 제이 크리스나 라이단 땡큐 산다기 टिफिन चारबो तातो चारे आई लापगा नेट जाद्रे जारे जारे रे बितला ओ लाइए नेट बाबा की जय नेट नेट माता जी की जय ओ पाबो नेट से ओ माँ नेट से Yang support taubiram sinam yang full support thank you warasu waningai nungai rasu nungai asuk kuina ngai rakpa oja ama koiram ge chatke tauba ngamdana leire aise oja da oina khoram lage oja jai krishna tado mongol full support and thank you rebita hayeng tang mga oja gi teacher day numini do kakak dasu kalau lau kayak kakak daba aku itu merani cakraba hayang tang mga teacher day ni mayam kerja kakak ni mayam kerja pijat ni pulau ada manggo sibu aigi komen pa baga tadi koai parisidi namada tado manggol full support tado manggol sibu aigi komen pa baga tadi koai parisidi namadana kakada chabagi hangasu kaidene namada kakagi machin chaba watabani namada sandai cha thabo namada sandai cha thabo mayam ai support se loi chakhare amale drene namada support loi chakhare namada tabro sandai kai kai charage ai namada yam saungi ko namada sandai cha thabo tadodo chandonduna gyan tadana komen pada bolong pari sidina rebita namada ko narmada ai komen pari sidina narmada narmada tadomong gonang komen pari sidina narmada tadodo chandonduna gyan tadana komen padone oja handakti laklaroi da phagi tawben dete ma phagi tawbani teachers day ka se show lage kumsigi oina mathang chahi pau ite phagi tawbani lana launu ai phagi tawbani ai oja be matik cha de sum ite moina ko sum ngok sen sum hai bani
이때만 라는 lou노 아이 그 수와라우데 짤루피게 오자 바이 까이 잣두이바 नर्मदा थोकाबो नर्मदा 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 चखरब नर्मदा आई कमेंट पारिसिदिना चा थके ओ चा थके हाइबा आई कमेंट पारिसि नर्मदा नंगी काकादा टीचर्स डे की नचन लापा ngam-dasu phone पे नंबर पिरो काका वाओ थैंक यू आई चंद्र पिता थागतचरी हाय दोना पेले काका होय रे बेटा चुमी हाय आई नर्मदा जम साउनिंग कोई नर्मदा से जम साउनिंग thiên bài hay đi attendance piba hak ꯆꯠꯂꯝꯕꯅꯤꯗ ꯑꯣꯖꯥ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯥꯡꯅꯕ ꯋꯥꯗ ꯑꯂꯥꯟꯕꯗ ꯇꯥꯍꯜꯂꯤ ꯀꯀꯥꯅ ꯅꯔꯃꯗꯥ ꯀꯔꯤ ꯑꯀꯥꯏꯕ ꯊꯥꯗꯔꯒꯦ ꯑꯩ ꯀꯩ ꯑꯂꯥꯟꯕ ꯇꯥ ꯅꯪꯕꯣ ꯇꯥꯗꯣꯃꯪꯒꯣ ꯉꯍꯥꯛꯁꯨ ꯑꯦꯜꯕꯤꯗ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯥꯏꯔꯒ ꯔꯦꯕꯤꯇꯥ होय रेबिता है नमरा छंदागी चा थक कई मपन चागे आई ले रही है आई साउंग को नर्मदा
मैम सपोर्ट तो मैम कमेंट थम्बियो सिनाव मैम कमेंट जुंगल आई है कुछ ऐसु खंगेदा नमदा काका कमेंट पादे हाइगे हाइरी ऐसु होय 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 रे बेटा है ai nambada yam sauni ai sauni mingang ri karigi sauni bono kaka sau khino kaka sau kanu kaka migi warida kanada bani kaka asina rebit nambada ga ko personal wari ka ai mon sauni ba ai gi facebook bera kare ba kado mangor full support kakana haise rebita namadada ne ai facebook to bera lei re ba dugi namadada haise khara sembiro waina ma sung gyan tarani ai facebook to bera kare mam ne chaga popka wow chaga popka karigi chaur ba ai khang de rebita na kaka namadagi wari di ai khang jadre rebita teketin jago ishar rebita kaka namada shaur se kaka gi facebook to bera thangya ba adugi mawanda haiba khar semiro khar semawana mak semakti ba raja ko rani ko प्यार हो गया तो चलो काका उपाय नहीं दादो इसे चलो चले लाओ बनाए मोरे बैरागी चले लाओ बनाए ले मोरे बैरागी 너는 러선 폰 돈만 한 게. 너 미스콜 너한테 때문에 메시지 나오래. শোনাই বন্ধু 3 দিন তোর বাড়িতে গেলাম দেখা পেলাম না বন্ধু 3 দিন ও বন্ধু 3 দিন তোর বাড়িতে গেলাম দেখা পেলাম না বন্ধু 3 দিন 이비엠 짱 동 꾸인 짱이 있고
ꯅꯪꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦꯕꯣ ꯌꯥꯝ ꯐꯖꯅ ꯅꯤꯡ ꯃꯥꯔꯦ ꯃꯍꯥꯗꯦꯕꯁꯦ ꯃꯊꯪ ꯄꯣꯛꯀꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯀꯀꯥ ꯃꯙꯨꯔ ꯕꯤꯟꯗꯥꯕꯣꯟꯗ ꯁꯛꯂꯣ ꯑꯣꯖꯥ ꯀꯔꯤ ꯏꯁꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯣ ꯑꯁꯤ ꯏꯁꯩꯁꯦ ꯀꯩꯅꯣꯅꯤ ꯅꯕꯗꯤꯞ ꯕꯔꯅꯟ ꯅꯣꯕꯣꯗꯤꯞꯀꯤ ꯕꯔꯅꯣꯟ ꯏꯁꯩ इवेम चाखम्ब्रा बंधु 3 दिन तो बारिते गेलाम देखा पोलाम ना बंधु 3 अना ने नवती चटपा गौरांग प्रभु उनजगेना अदमें चरगने गौरांग प्रभु उन फंगतबदो हारिबा बंधु 3 दिन तो बारिते गेलाम देखा पोलाम ना बंधु 3 हाइदी ओ बंधु ओ नुसिरबा गौरांग महाप्रभु इबुंगो नंबु उनगे लापम तो उन फंगते हाइबा ओजा करी सैन हजिगदबा अई चाक थोंलुबा लोरे हजिपुदे कईयांग थोंगे अई लाके लेमदी पामजेबनी लाइमदी पामजेबनी लफोइसे तादो अच्छा इबे मना मा इबेम चान अच्छा है ओ बंगला बुझिनी रो इबेम चा काका इना हाइबदो सकपिरो काका ए इरोलबा इरोबल कायदे इबेम चाना पिजेना दे चाने इसेगी मतेंगदी मतंगदी हंगलुनु ओजाने बा इसेगी मतंगदी हंगलुनु है इबे माना इबे चाना सकतोक पिरो है कहबा चंदन दुगा इसे दुगा मानरे काका इबेम चाना ओजा है अदुनी अब बंधु 3 दिन तो बारिते गेलम देखा पोलाम ना बंधु हाइदो हदि गौरांग प्रभु उनजगे लाकपनी अदो रेंच उन फंगक्त्रे हना हाइबा इबेम चा खंगबो ngaiko अखोई लफोई मुल्लगा सोरी ओना पिरके तिगा चाउ को तातो मंगो होय 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 खंगजे ये इबेम चाना अने इसे में हंदुई दो मिंगो दे हाइरु नु इबेम चा नना फजना फजना पाउ हे हवे संदागी बली हव है हाँ काका कमेंट फजा फजना पाउ है होय खंगजे ये इबेम चाना कईगिनो जाय चानिंग हाइबनी नंगी इरोमदो अना कलक चबदी इनाउगी चंदोल सिनी हरे कृष्ण ओजा जय जय थैंक यू ओजाना इबु थागपिगिदमक्ता थैंक यू सासी लाओ जाए इमा मंगारा बिलिंग कोन क्यों कना हांगोक दे दुम लाये ना कोई अखोई फोय नेगी ककागी चिंदा लोई चंखरे नमदा बेटा सिरमदा यौरे को फजना थिंबा है फजना थिंबा है ओ वजा थैंक यू
빌리고 mga tra king itade 짱감 되지. 발이 되지. 파자 튼베 하이 땡큐 오자 좀 놈기 튼 그럼요 자꾸 좀 하이나 하래 하이따래 레비타 네 치람다 저우레고 레비타 네 치람다 저우레고 नर्मदा मोबाइल पैसा जाते लो रे 1.5 GB लो रे ओजा निमकी सुम नाम सोम से खरगम चपनी ने जदों 3 बजे सुम हैना हरे ओजा ओजा दी चंदुन 3 बगा हैत्रे फरे फरे जनवरी दा लाकने दे 19 दा 18 बीगे ताब्रे बेमचा जनवरी 19 लाकनीना आई फजन 10 बीगे दो फोटो नंबीगे अदुगै वीडियो थांगके हा हाय चंदुनगा चानबा इसै अमतंग मयामबु पेहलुना ओजा चंदोन फजबनी चंदोन पापने मामाई न कचावबनी मम्मी न कलावबनी जग बंधु मालमलनी चुम्बरा इतागे चंदोन से ओजाना दी बामजरी है कोई प्राण चाहे काकागी नेट नोम दा सीदब जाउदबनी नुतीगी सीना लेरबनी काकागी नेट से मनी मनी सुम सी लेरबनी काकागी नेट से इतेमजिनी चंदोन पापने ममाई न कचावने मम्मी न कलावने अल्लाह ओजागी नेट हौरे ओजा इबेम जाना होय रे बेटा याम चुमी नेट से को है कदोनी उपाय लेते नर्मदा उपाय लेते उपाय लेते चंदन चावा शेरपनी है चंदन चावा तिया इबेम जाना हा हा नो करे इबेम जा कई नुई नो मैम कई नुई सपोर्ट सिबुल ओ न ता रे दे इबेम जा कई नुई नो नर्मदा ओय मा इसे सिदि लोय रे इसे सिदि लोय रे नते ऐ सही दो जाद्रबो नर्मदा खोई बेम चानु इसे करिनो इबेम चा चनन थिनबा हे त्याये हयें जनवरी की 19 तारिख लापदा इने थिबिनी बगी नुई इने ओ जाय इसे ने नुंगाइरो चनन थिन हे तबदो हयें ओजान थिबिनी लाओ नर्मदा सपोर्ट नर्मदा अइना हाइबदी अलानबा हाइबा जाउब्रो नर्मदा जाउदे अचुंबनी
사보 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 아 딜러에게 뭐라 빌게 이뱀장 호야에 와우 야나 파제요 자에 이세려 파제야 이뱀자 다갓자리 이뱀자나 야나 파제요 자 하에 땡큐 이뱀장은 시 이런 뭐 하우도리 농만나 무탈라로 너도 무탈라 아직 사무 독더라 사무가 살랬더라 예예 날마다 nga 통하니 석수 너는 파제 여자 와 이름 짜 땡큐 리비다이나 짠던 우두이바 날마다 짠 TV 너 밑에 우두이제 발로 발로 가가세 미기 코멘세 빠로이 해봐 마판기 와 따드나 레이게니 파리시디나 파리시디 가가세 미기 코멘세 빠로이 마판기 와 따드나 레이게니 파리시디 나마다 하이 따드라 마나 저런 팀바디 맘밑에 우도이제 나마다리 강번이다 아이 짠non 수마인 틸레나 아이디 가이나 모이 군데 해 이셔 잡아니나 이병 잔 하이 셰슈 석슈 로이나 파제요 자 하이 타글리 쇼드라 right 레비타 아마지 잡고 떠우리 해 레비타기 right 가이 left 가이 아이디 하이제디 짠non 틴바 틴비게로 까까 틴바 딱비게 누르바 정화 부로 lupa trong ba thong kat pa tanun thimba tambi ba narmada nang kari hinjang thong gani ibem cha message delete tong no banang talibo singang sidibo nanaro tharpatare 이뱀자 메시지 delete tongno 레이셔노 아이디 좀 투마이데 아이디 헤이 레비타 아이디 헤이 레비타 나마다 하이랑거니 미 하이다라 맘미터니 우한도이도 아이나 나마다 난 그린 양 통거니 ꯃꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯉꯥ ꯃꯆꯥꯒ ꯇꯣꯃꯦꯇꯣꯒ ꯍꯋꯥꯏ ꯉꯥꯃꯨ ꯎꯇꯣꯡꯉꯥꯒ ꯃꯦꯠꯄ ꯋꯥꯎ ꯁꯨꯝ ꯌꯦꯡꯉꯨ ꯀꯀꯥꯁꯦ ꯅꯃꯗ ꯀꯩꯕ 이마타라니나 짝 통레수 까까나 빠나가니 아이가나 타박 아마 떠우레수 까까나 낭나버 자우가니 이나오 nga 또나 통바 짜브로 nga 또이 통바 짜브로 왜 nga 또이 통바 시오 자이 잠나 해나데 아이 짜우 짜데 nga 또이 통바지
ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯁꯥꯗꯗꯤ ꯑꯅꯝꯕ ꯇꯧꯁꯨ ꯇꯧꯅꯒꯟꯗꯦ ꯉꯥꯇꯣꯏ ꯊꯣꯡꯕ ꯊꯣꯡꯒꯟꯗꯦ ꯑꯩꯈꯣꯏꯗꯤ ꯃꯇꯨꯝ ꯄꯤꯁ ꯄꯤꯁ ꯆꯥꯕ ꯉꯥꯇꯣꯏ ꯊꯣꯡꯕ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯅꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯀꯁꯥꯗꯗꯤ ꯊꯣꯏꯗꯣꯛꯅ ꯇꯧꯅꯗꯦ ꯑꯗꯨꯒꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯀꯁꯥꯗꯅ ꯉꯥ ꯃꯇꯨꯝ ꯃꯇꯨꯝ ꯆꯥꯕ ꯄꯤꯁ ꯄꯤꯁ ꯑꯣꯖꯥ ꯍꯣꯏꯔꯣꯝꯗ ꯉꯁꯥꯡ ꯐꯪꯕ꯭ꯔꯣ ꯍꯥꯏ ꯉꯁꯥꯡꯁꯦ ꯐꯪꯉꯤ ꯌꯥꯝ ꯋꯥꯏ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯒ ꯑꯗꯨꯝ ꯊꯣꯛꯄ ꯀꯩꯅꯣ ꯅꯃꯗ ꯑꯩꯁꯦ ꯉꯁꯤ ꯁꯤꯔꯝꯗꯣꯔꯦ ꯁꯤꯔꯝꯂꯗꯤ ꯀꯅꯥꯝꯇ ꯎꯅꯔꯝꯃꯣꯏꯗ꯭ꯔꯦ ꯍꯥꯏ ꯔꯦꯕꯤꯇꯥ ꯑꯗꯨꯗꯤ ꯀꯅꯥ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯗꯣ ꯃꯥ ꯇꯧꯔꯤꯅꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯇꯥꯗꯣꯅ ꯇꯧꯔꯤꯅꯤ ꯔꯦꯕꯤꯇꯥ ꯍꯥꯏ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥꯗꯨꯗꯤ ꯀꯅꯥ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯗꯣꯅ ꯇꯧꯔꯤꯅꯤ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯇꯣꯏꯁꯦ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯏꯝꯐꯥꯜꯗꯗꯤ ꯑꯣꯖꯥ ꯉꯥꯇꯣꯏ ꯌꯥꯝ ꯆꯥꯅꯩꯌꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯉꯥꯇꯣꯏꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦ ꯉꯥ ꯃꯇꯨꯝ ꯃꯇꯨꯝ ꯊꯣꯡꯕ ꯄꯤꯁ ꯄꯤꯁ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯉꯥꯇꯣꯏꯁꯦ ꯀꯇꯥꯖꯤꯠ ꯑꯗꯨꯝ ꯊꯣꯡꯅꯩ ꯊꯣꯡꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯤꯔꯤꯗꯒꯤꯅꯦ ꯑꯩ ꯚꯥꯃꯣꯟꯁꯤꯡ ꯅꯦꯛꯑꯒ ꯁꯨꯝ ꯊꯣꯡꯕ ꯌꯥꯎꯋꯦ ꯉꯁꯥꯡ ꯐꯪꯉꯦ ꯇꯥꯡꯉꯦ 800 ꯍꯥꯏꯕꯅꯦ ꯑꯣ ꯉꯁꯥꯡꯉꯦ ꯆꯥꯏꯗꯦꯗ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯤ ꯉꯁꯥꯡ ꯐꯪꯉꯦ ꯑꯩꯗꯤ ꯉꯁꯥꯡ ꯊꯣꯡꯕꯗꯣ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏ ꯏꯕꯦꯝꯆꯥꯅ ꯑꯁ ꯉꯁꯥꯡꯁꯤꯗꯤ ꯏꯕꯦꯝꯆꯥ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯤ ꯂꯣꯛ ꯀꯣꯊꯣꯔ ꯑꯗꯨꯝ ꯆꯥꯕꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯉꯥꯏꯍꯥꯛ ꯂꯣꯏꯁꯜꯂꯒꯦ ꯑꯦꯜꯕꯤꯁꯦ ꯂꯥꯏ ꯈꯨꯔꯝꯃꯒꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯄꯨꯡ 8:30 ꯇꯔꯥꯗ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯆꯥꯁꯨ ꯆꯥꯗꯦ ꯉꯥꯗꯨ ꯉꯧꯗꯦ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ